Pausi yumpum uibamar uibapau khara update taujare. Miyamgi mopta el Sushindro, Prithviraj wangkemda Siramdoure, Hosdalda Vukatun Laiknnakhre, Garising thugairakle. Election Commission of India na piba vote khombagi matam loisin grava silent feretungda wangkem esida ANC candidate oiriva MLA kaisa Bagasandra gi lekaida BJP gi vote khomba changlubu khorai ESG MLA el Sushindro amade Moirang ESG ex MLA M Prithviraj miyamna nungna tharakpada sokpadagi Laiknnakhre makoida tonglakpa gari ani miyamna thugaikre Taudoga singasi nobit jungba matung MLA Sushindro amadi ex MLA Prithviraj da wangkem esida ANC gi mire poriba MLA kaisa Bagasandra gi yarfu face to hada lairiba yongki thongkal de hek mayokna bada Yongki thongkal ge hek mayokna bada mikhal gamari laidana BJP gi campaign chathai hain yahuda ANC bu sagat workers ni irang horokpada gi thokibani aire Congress workers in MLA amadi ex MLA ani da changkiba yum aduda sangdra campaign tawguno harubada maiki ani gi marakte ningai sangdana rakhe Maduda MLA amadi ex MLA ani gi escort sing na nobi kap thong narakbadagi irang adu hena kansan kibani MLA Sushindro amasu ex MLA Prithviraj ge gariya do akai atoi khara thoke thawdo adu gi fog phangpadagi SB thawal Zogesan Rahovism Yauna district police ki yamlaba security person sinthom jindana irang adu ulaksin ki aire Thawdo thokfam da leraba Congress worker Laiknnakhre Sanatombi amadi Congress mahila block member Samina na Mikhal campaign loiraba matung asida topa assembly constituency ki MLA yauna Isia gi niyam thugai tu wangkem AC gi MLA Bagasandra gi thongkal makta ta campaign lakpa made miyam na tawna da tawdana wa hairu bagi mayokta nowi ka tholak tu na miyam da aki tu jungba phawon ki wado laibak thibani Isia na biyang changbiyo aina penda wa phong kya phong dorakhe Tawdoga tu da MLA Sushindro amadi ex MLA Prithviraj ani gi yathangba khudda nungna fanduna sopatagi district hospital thawal da pukhatuna layengkhe aduba ka hena asoka panjaw kitaba paramna action na singba test khara tawraba matungda phakoi ani wa hospital adudagi disaster tawki aina so pawasna baka tari Bijoy gi gate maina chuba bomb pokaigre BJP ki chief spokesperson waramba self esteem socio political commentator songtham Bijoy sahimpu ga taruk avokpa laikitaba CS nanda kishor gi jongi gate tanga sinwida Pung taruk minat kuntra ka tarit tabu matamda maina suba bom aba khaigre Presna phangba pawda songtham Bijoy gi jongi makhatang baketa bom to pokai ki bane bom to IED makhal gi safety fuse sindaraga sempa kharason ba Splinter jauk da bom ne thawdok tofam da Imphal West district commando OC amadi Lamphel police station ki OC yauna police team am laktuni yengchin gre Moiva ana ba hanjilakpadagi chawna Hebron dagi Dimapur da laingnara purakre NSN I'm General Secretary Thuingaleng Moiva masangam baktabati ngasi numidang waram kem Hebron dagi helicopter na Dimapur da laiba Christian Institute of Health Sciences and Research da pukatun da laikandari Resna fangpa pawgi matungina Thuingaleng Moiva asi nokmani ni kimamag dagi masangam baktaduna lairambani Ato masagi fibam soksilakpadagi mahakpo layingliba doctor na khudak ta hospital da pukandana bakhangalakpadagi Ngasi numidang waram helicopter na layakna ba puhat kibane Camp Hebron arba Dimapur commercial hafta kilometer kuntra mangarom lap na laiba mafam basi NSN IMK administrative amadi military headquarter oiribane Camp Hebron dagi moiva putun lakiba helicopter ngasi numidang wairam pungbari makai tapa madamda Dimapur airport thongke loina ambulance amada magpo Christian Institute of Health Sciences and Research Center CISSR da fugatun Laiknnakhre Azu pabagi wenadi CISSR gi meke degi moibagi haksangi pibam gi matangda wafam amata phongdora palaitre sana leba pausi gi meke degi so hostel asigi front office ga paw fauna bada moibagi matangda statement pitana akan baja thang laiba maramda wafam amata phongdor pangablaroi aina khangalake adu Hebron da laiba masin chatpa mioi amana phongdor pagi matung inadi moiba ngarang nahan dagi lok khara thungduna laikibani hauju maki oina maki haksangi pibam thoidongna aru boide aire Masagi sahi marfugan fan rom suraba NSN gi ato kilonser TS moiba kumja lising amaga sampan marfudara tarit tagi India government amade ayamani gi marakta sesber thamduna satharakli face talk asigi sefne negotiators wari bane sahi jamsila fugal loina hauki sahi khara asida moiba gi haksangi fibam soksilak padagi kairkhana Delhi yauna togan ba mafam sing satun layang lakhiba laikhrabane panbaya badi hauki ba kumja lising ani kunmathoi gi July kunbari dasu TS moiba COVID-19 positive oiduna Dimapur da laiba reference hospital gi ICU da Laiknnakhre laikhrabane COVID positive oirnge charakaduna blood oxygen situation nem tharapata ki medical oxygen sinaduna layang chathagibane man hospital atu da laying lingi metam adu da Nagaland police amade Central Armed Forces ki yamlaba persons na akan ba section tharong la hotkibane
Hospital asida namit khara layeng laba tung dak jang gi phibam pagalak patagi sahi adugi August hom da discharge tawrakhibani. Amorom da TS moiva ngasi masa ngabuk tabadagi hospital fawa helicopter da fukhalak tuna layeng sa tharibasi gi matang da NSN IM gi maikedagi official oibu wa from natragan serol amata haujuk fawa gi ona thadoraktre. Makum jari sing amga champun kontra mari gi mas hom da okrol gi somdal da sangstal moiva amade loimala moiva gi masara pa hoina fokhibani. Ngalingi matam dagi hona naga PM ke damak thabak tawdun lakhi loina matam amagi naga National Council NNC da yauduna naga gi ning tamba talam khibani. Atopa pau amadana kolgi ning thau fadana pokhraga tamthina furaga langthonglam le. Dangnofol district ki Machi police station ki manung chamada leiba khunbi tuition kolgi ning thau saranga jaima sai yangai gini thoi apapa lai kitraba CS model sakang dabus na kanatu bidang mayum dagi fadana pokhraga tamthina Purava matung lang thonglam le. Thaudo janing daba phong dokta masing jam laban miam nangasi irang hauruk tuna khunbi tuisan ga thofa khol singa. Pauna balambi thingjin bagi khongjang changsin na bagaloi na sena basing father na pothok dragade. Ayang fang thok kadrba mikal asi khunbi tuisan primary school da hangliba 42 by 10 falling station as the board amada thathan da warip lawre hare. Thaudo ki matang da fresh na fangba pauda ngarang na bidang pung tararom thaba matam da Gari gypsy and it'll for NVF Kimbiri Po Sogot Pani Hiva, Mutara and Itorum the Colgate. Ningto CS Jaimagijum the Sangatana Chanaka, I don't know Jaimabo, Namduna Faraga Poke. Ningto Father Poke, Abgi Pau Tara Potaki Kunjasing, Tonaratuna Quiti Nevada, Tangana Labor could be to name Colgate. Sangol sang Abda Mi Fubagima Colgum, but Tai Hanayang Nerubuda, Yaima Suklakatan Lerambane. So Glavazaima could have the Kunjas in the Kaxing the labor, Ima Hostel the Pocatuna Laiknnakhre. Tung the Fibam Rosilak Pataki Infalgi Sanga Host and the River Tartun Laiknnakhre Hare. Taudoga janing the Fong Doctor Masing Jambla Kunjas and Angasi Angan Badagi Honi Rang Horaktuna. Conbe tuition Kulga Atofa Kulsinga Pounder Labi Tintin to the Kongjang Sanction Gre. Kongjanga to the Saruyaki CS Indira Kova Amna Fondораpada, Colgaining to Pomim the Ginam to the Faraga for Hurgatamtina Furava Matung Siras no Hanon Doglam Batongasi, Akanba Mount the Janing Day. Kananagari Maram Gidamo Tongasi Satarambono Habado, Biam Kang the Sangdora Kadabane. Kariguma Sangdorta Lambi Timbaki Kongamaka Satabaga Luina, Sienabasing Fat on the Charak Vidragade. Hayang Fang Toka the General Assembly and Anisoba Tank Chemical Asiki Kunge. Convey tuition primary school the hang liver falling station 42 by 10 as the photo of the Tadaloy. Lambi Timbaki Kongsing Adu the Aikwe Nagani Adobo and Fifth Sawate CS Jaima Fova Zaning de Hana Eba placards in Sinage. Makatarakpa Atopapau Amatana Navigi Haksang the Gilpa Crowd Taruki Heroid Lautokre. Asigumbo Tadokta Yananbu and Bayabamo Amada Razandanafi Magiakang Madung the Gilpa Crowd Taruki Wake of a heroin gram. Nipan Humfoganito Yawa capsule Marfoganifan Lautokre. African fee at the capsule Punmakatu extract down of the doctor sing not mit Taraganito Jange. Capsule Karatim Hagna Josin Maneto Karanamaki Finungi Aksangi Saroxin Dolos Lambani Hire. Sudan National over the field of February Taragamapanda, Sarzataki Jai for Yarford the Tonglage. Directorate of Revenue Intelligence BRI officials Namaki Aksangado scanned over the capsules in Jawi had a kankivane. Message ke ava fangla tung damhak for SMS hostal dap for like Mars Taragama Pantaki Mars and Ifova. Doctors in a capsule singato extract of Kivane. Are with the contents as you can Pau Asipa Pautam Zariba. Manipur local news YouTube channel on the Facebook page Asitaki Yang Biriba Panama Patagasari, Senate Senatum the Kanarabadi. Subscribe to with business subscribe to Viramo like and the chat of Sukavigan of Namapo Amakana Tagasari.